Manipur da ing tappa masung chawkhatpa puraknabagi pandamda religious leader Sankaracharya Swami Amritananda numit mari nigi khongchatang asi Imphal da thunglakre. Magda Imphal International Airport hek thungbaga KRC Foundation amasung Barak Manipur Friendship Association gi thongmisingna taramno ke. Sankaracharya asibu maite lipun gi luchingba promote singna luchingba kangbu amanasu taramna oktuna ikai khumna bout ke. Mahaki khongchadasigi sarukabong oina hayang Imphal MSFDS ke auditorium da pangthokadawriba Sanatan Sammelan da saruk yagani amadi INA moirang da su chatkani. Loina na think tank kangbu singasu unaduna kananay nagani hairi ngasi numidang pung 9 taba matamda Imphal gi Classic Grande da Sanatan Sammelan lisingani kunga mga gi executive member singa mifam masu pangthokani hairi. Khongchada sigamari lainana Impact News hangba wahangi pau kumpireduna religious leader asina Manipur asi amuk hanna ingtappa amadi mahushagi punsida puraktuna amaga maganungsi chanana laiminana bagi pauzel pi nabalakpani. Loinana status da hauzik president rule thamliba si Manipur gine na tadaba fibam asi lakshinduna normalcy puraknaba India laingak na paikhatpa khongthangni. Status da normalcy hek lakpaga miyamgi laingak shoidana lakani haibagi thajaba phongdorakhi. सनातन सम्मेलन के लिए मैं आया हुआ हूँ। जन संबोधन, जन जागरण, लोगों को अपनी रूट से, अपने जड़ से जोड़ने के लिए हम संदेश देने के लिए आए हैं। हम जनता को यही संदेश देने आए कि आपसी संवाद से, सहचर्य से सब कुछ ठीक हो जाएगा। उस संतुलन के लिए ही हम आए हैं। धार्मिक संदेश के माध्यम से सबको शांति का संदेश देंगे। सभी लोग समन्वय के साथ काम करेंगे और मणिपुर फिर से ठीक होगा। जनता की सरकार तो निश्चित रूप से हर जगह आनी चाहिए, इसमें कोई शक नहीं। प्रेसिडेंटल फॉर टाइम बिंग रखा गया है। यहाँ पे एनआरकी की जो स्थिति है उसको ठीक कंट्रोल करने के लिए गवर्नमेंट ने प्रेसिडेंट रूल लगाया हुआ है, नॉर्मल करने के लिए। नॉर्मल होने पे फिर से जनता राज आ जाएगा।